Hwkhre kumja 2024 gi November 13 da Jiribam gi Jakurador da thokiba laibak thiba thodokta supnagi tha taragi angang yauna mioi taruk faraga hatkiba thodokta chauna chenabani haiba Thanglian Landmark Elias Boya ngasi NIA na fare state asida kumja 2023 gi May 3 dagi hauduna kangluki oiba irang asibu hena chautho haliba sing National Investigation Agency NIA na tamna chawkhatpa hawrakle pawge agency amagi pauna hai faraba Thanglian Landmark Assam gi Kasar district ki manung channa laiba Moina Thoi village jagini Mahasi Jiribam gi Jakurador da Kuki militant singna angang yauna mioi taruk fa kiba masung thamthina hat kiba thawong adu da haktheng na chenaba mioi ni Pausina makha tana hai akakna balikul kharagi matung International Investigation Agency NIA na Kasar police ka loina na ngasi chathakiba reta mioi asi fagat pangam khibani makha tana wahang paun chathabada Thanglian Landmark na faraba angang yauna mioi taruk ka loina na camouflage set pa khulai paiba mioi ahum ma ki hida Jakurador gatagi Kaisal Punji village God Fawa Pukhibani Haiba Khanglapangam Khibani Panbe Hwkhre chahi ki November 13 da Jiribam district ki Borobekra police station gi manung chana laiba Jakurador da laiba dukan amadi yum singda kuki khulai paiba singna landa chathabada ahal ani hatkhra matung mafam aduda hangba maitei singi relief camp tagi supnagi tha tara rom tamak suriba laisram lamngan ba chahi ahum rom ta mangari ba laisram chingkhai ngan ba chahi nipan khakta ngari ba telem Thazaman bi laisram Hentombi kungamanga telem thoibi kuntragama thoesu amasung Yurembam Rani humfu punna mioi taruk faraga pukhibani thodu aduda mafam aduda posting tawduna laiba CRPF personnel singna nongmai handuna kapada kuki khulai paiba mapan su mafam aduda laikidabani thodu adugi nongmani ni gi matungda fakraba awangnungpok yauna mioi taruk adu Jiribam amasung Assam gi ani gi tainaba mafam barak tural da sibakchang oina fangkhibani hakchang sing adu Assam gi Silchar Medical College and Hospital SMCH ta postmortem tawraba matung Makhoi tarukmak yamna tamthiba mongda hale haibigi khudam changdamna chingba fangkhrabani thodu asiga mari leinena numit adumaktada FIR ama register tawraga thijinbagi thabak chathaduna laklaba matung Manipur High Court ta PIL ama thaduna hearing chatharaba matung NIA da makhadan thijinaba court na sinakhibani Thodu thokiba thanipan helaklaba fawba NIA na charge sheet pikhatpa ngamdabagi matangda High Court na akanba wafam thamduna tha amagi matamgi manungda charge sheet pikhalakadabani haina Manipur High Court na chaliba tha asigi 19 da NIA da khangan khiba laikhrabani karigumba NIA na charge sheet pikhatpa ngamdrabadi hakchina lawgani haiba wafam thamkhibaga loinana case asigi mathangi hearing August 19 da lepkhibani Myanmar da military junta na thamlamba emergency lauthokhibaga loinana December da mikhal pangthokna ba thabak laukhatre Myanmar da kumja 2021 da military na ku tawduna junta lengak lakpaga iroinana laiba asida thamlakhiba state pay emergency lauthokhibaga loinana chahi asigi December da mikhal pangthokna ba thabak laukhatpa hawkhre adumakpu opposition group singnadi mikhal asi miyam da utchaibani haibaga loinana mikhal asi boycott tawgani haina phongdokhre Roich ki pau amada Myanmar da kumja 2021 da military junta lengak lakhibaga iroinana laiba asida thamlakhiba emergency lauthokhibaga iroinana military chief amasung defected ruler Minong yang na luchingba mioi taragama thoina saba election commission ama semlagani haina junta lengana lauthokre pausina makha tardna kari numita phongdokhibanu haibadi official oina chapchana khangdrabasu Minong yang na lakliba December da laiba asigi mikhal pangthoklagani haina lauthokre Myanmar da multi party democracy ama lehenaba mikhal pangthoknabagi damak ngasi degi laiba asida thamlakhiba emergency lauthokle haina su lauthokre haiba wafam su junta gi wangangloi Jomin Chunna phongdorakli Myanmar da hojik oiriba phibam masigi matangda international observer singna wafam kaya thamlakhiba amadi pro democracy force singna akanba ihau ama sagalakpa asidagi mikhal pangthoknaba tharang si laukhalakibani pausina makha tarduna emergency power lauthokhiba tarabasu mikhal pangthoktriba fawba Minong yangna interim president amadi armed forces ki commander in chief oina adumak leigani kumja 2021 da military junta lakpadagi leiba asidagi tanthokiba lawmaker sing yauna Opposition group singnadi mikhal asi boycott tawgani haina phongdokhre maraksida United Nations ki expert amanasu mamang thada junta lenga ki election propose adubu dismiss tawbaga loinana tharang adu junta na makha thana lenga adumak paiba yanaba miyamda utchaiba mikhal ama oigani haina phongdokpa leikhrabani The Guardian da analysis singna thamlakpa wafam da Minong yang na mikhal asina pambai oiduna makha thana leiba asigi president natraga armed forces ki chief oinaba tharangni Mamang chehida laiba asigi oina pangthokiba mikok thibagi thabakta security gi fibam na yadabadagi mioi million 19 rongi mikok thiba ngamdana leiri hairi amaromda China na Myanmar da mikhal pangthokna ba tharang lokhalaliba dubu taramna okpaga loinana Myanmar da leiriba political party khudingma kapis talk tawnaba hotnabada China na angamba mateng pigani haina Beijing da pangthokiba press conference amada China gi foreign ministry gi wangangloi
ꯒꯧꯖꯤꯌꯥ ꯀꯨꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯣꯏꯠꯁꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯒꯤ ꯂꯩꯉꯥꯛ ꯀꯨꯝꯖꯥ 2021ꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯄ꯭ꯔꯣ-ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯐꯥꯏꯇꯔꯁꯤꯡ, ꯏꯊꯅꯤꯛ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯁꯤꯚꯤꯂꯤꯌꯟ ꯃꯤꯂꯤꯁꯤꯌꯥꯁꯤꯡꯅ ꯑꯀꯟꯕ ꯂꯥꯟ ꯖꯨꯟꯇꯥ ꯃꯤꯂꯤꯇꯔꯤꯒ ꯊꯦꯡꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯦ ꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯖꯨꯟꯇꯥ ꯂꯩꯉꯥꯛꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯀꯟꯕ ꯂꯣꯁꯤꯡ ꯆꯠꯅꯕ ꯍꯧꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯣ ꯑꯁꯤꯗ ꯏꯂꯦꯛꯁꯟꯗ ꯑꯀꯥꯏꯕ ꯄꯤꯒꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯆꯍꯤ 10 ꯖꯦꯜꯗ ꯊꯝꯅꯕ ꯌꯥꯎꯔꯤ꯫ ꯂꯣꯏꯅꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯄ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯀꯦꯁ ꯑꯦꯋꯥꯔꯗ ꯄꯤꯅꯕ ꯊꯧꯔꯥꯡꯁꯨ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯣꯔꯦ ꯕꯣꯔꯗꯔ ꯃꯌꯥꯗ IED ꯑꯃ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯃꯣꯔꯦꯒꯤ ꯇꯥꯃꯤꯜ ꯁꯪꯒꯝ ꯃꯅꯥꯛꯇ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯛꯇꯤ ꯂꯩꯔꯕ IED ꯕꯣꯝ ꯑꯃ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯉꯁꯤ ꯑꯌꯨꯛ ꯊꯦꯡꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ IED ꯑꯁꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯕꯗꯒꯤ ꯈꯨꯗꯛꯇ ꯕꯣꯝ ꯗꯤꯇꯦꯛꯁꯟ ꯑꯦꯟ ꯗꯤꯁꯄꯣꯖꯦꯜ ꯁ꯭ꯀ꯭ꯋꯥꯗ ꯀꯥꯡꯕꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯇꯨꯅ IED ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯛꯇꯤ ꯂꯩꯔꯕ IED ꯑꯃ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯂꯩꯕ ꯃꯐꯝꯗ ꯕꯣꯝ ꯐꯨꯝꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨꯅꯁꯨ ꯃꯣꯔꯦ ꯕꯣꯔꯗꯔ ꯇꯥꯎꯟꯒ ꯅꯛꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯤꯌꯨ ꯍꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜꯗꯗꯤ ꯂꯝ ꯈꯣꯞꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯊꯨꯗꯦꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯁꯥꯕ ꯌꯨꯝ, ꯗꯨꯀꯥꯟ ꯑꯃꯗꯤ ꯑꯇꯩ ꯁ꯭ꯇꯔꯛꯆꯔ ꯄꯨꯝꯅꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯤꯠꯌꯦꯡꯗ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯍꯥꯅꯥꯀꯥꯃꯩ IAS ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯌꯥꯎꯅ ꯆꯠꯊꯈꯤꯕ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯑꯗꯨꯗ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ, ꯌꯥꯏꯔꯤꯄꯣꯛ, ꯂꯝꯈꯥꯏ, ꯑꯊꯣꯛꯄꯝ, ꯑꯔꯣꯡꯊꯣꯡ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯁꯥꯖꯤꯟꯕꯁꯤꯡ ꯁꯤꯗꯣꯛꯈꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯟ ꯒꯦꯠ ꯃꯃꯥꯡꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯝꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯌꯨꯝ ꯀꯌꯥꯁꯨ ꯁꯤꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯗꯨꯀꯥꯟ ꯑꯃꯗꯤ ꯌꯨꯝꯅꯆꯤꯡꯕ ꯁꯥꯖꯤꯜꯂꯛꯄꯁꯤꯡ ꯇꯛꯊꯣꯛꯄꯒꯤ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜꯒꯤ DC ꯍꯥꯅꯥꯀꯥꯃꯩꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯃꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯉꯁꯤꯗꯒꯤ ꯆꯠꯊꯔꯤꯕ ꯏꯚꯤꯛꯁꯟ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯖꯨꯂꯥꯏ 15ꯗ ꯃꯥꯡꯖꯧꯅꯅ ꯃꯁꯥ ꯃꯁꯥꯗ ꯅꯣꯇꯤꯁ ꯊꯥꯗꯨꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯁꯥꯖꯤꯜꯂꯤꯕ ꯌꯨꯝ ꯑꯃꯗꯤ ꯗꯨꯀꯥꯟꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯁꯤꯗꯣꯛꯅꯕ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯆꯠꯊꯔꯤꯕ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯆꯠꯊꯈꯤꯒꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 22ꯗ ꯊꯧꯕꯥꯜꯒꯤ DCꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯁꯥꯖꯤꯜꯂꯕꯁꯤꯡ ꯖꯨꯂꯥꯏ 30 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯃꯁꯥ ꯃꯁꯥꯅ ꯁꯤꯗꯣꯛꯇ꯭ꯔꯕꯗꯤ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫